Lamda masida pot Chei Puba Gari kaya leptana lakli amadi pot Chei purakadaba ahangba Gari kaya su jiribam tamna changsen kray. Ngasi lamda masida pot Chei pusilakna bagidamag ahangba Gari chamaga marfumapan jiribam gidamag new kaital man bitado kray. Gari sing adugi manungda ahanba IOCL tanker marfumapan truck marifutara humdoi amadi LPG bullet gari taret yauri masigi mathakta new kaitel manvidagi ahangba truck samaga humpumanga su khongsang railway station tamna chatkrai nakalamromda ngasigi ahanba trip oina jiribamdagi lakpa truck kaya ngasi ayung new kaitel manbi tamna lakrai gari sing adudi IOCL gi tanker yangkai kamapan LPG bullet gari kunga taret pot Chei Puba truck nifugumari punagari chamaga kuntrani ngasigi ani suba trip oina pot Chei Puba truck chamaga kuntra su ngasi ayuk pung 9 kunrom tabada jiribam thadokre hairi masigi mathakta ngasi ayuk pung 10 rom tabada none dagi lakhiba truck chamaga yangkai manga su new kaitel manbi tamna lakre hairi